अहानबदा मरोइबा पाउसिंग पिजरी ILPS border fencing na maitai kanba ngamloi maitai bu kanana ba amata ngairaba pambai di ST ni haina sekmaijing da khongjang changsin kre ana aye ki lamda angamba thakta miyam ki damak doctor ama oina honagadabani haina Manipur University Vice Chancellor Professor N Lokendra na phongdokre amadi security force na chinga masung tamda thiba humagi thabak chathabada kangpokpi amadi Imphal West district tegi khuchukulai kaya fagat pangamkre khurumjari Mami TV News ki Manipuri pau meeting kabinam libasingbu bebita kunthojamna taram nokjari pau sandokna pizari ILPS border fencing na maitai kanba ngamloi maitai bu kanana ba amata ngairaba pambai di ST ni haina sekmaijing da khongjang changsin kre me ahum lisingani kulumdoi degi haukiba chin kuki narco terrorist singi mathong huktaba thong asi chahi ama mapung fare karamba matamda inthagani haibagi mami di udri state amasung central government na sanari balila asina miyamda chamamnaba pokhalli irang asi matam gi oina security amasung local volunteers singna thengnabadagi nemthabadi yai adubu mapung fana matam chupagi oina nemthagadabadi maitai ST challaga nemthagadabani haiki ngasi aikhoi ki mangda taduna leriba khwaidagi maru oiba maitai gi survival gi mari leinana ba upaidi maitai na ST da chanbani NRC ILPS boundary fencing na Manipur ngak senbadi yai aduga maitai bu kanbadi ngamloi maitai bu mut khigadabadagi kanana ba amata ngairaba pambai di ST da chanba khakta oigani aduga ILPS asisu ST da masana yaujabani ST da chalaba kanda da ILPS su masek mangal thogalakani pumlamag asi khantha viraga honorable CM na maitai bu tungi punsigi mut khigadaba sidagi kanbinaba ST ga mari leinaba report ani edu athuba matamda center da thaviyu amadi ngasi sekmaijing gi club sekmaijing khoidum sekmaijing apunba maina paibi amadi wall maitai council gi makok thongba luchingba sing yauna tongan ba kholau lauduna khongjang changsin kre haina wall maitai council gi secretary general yambem arun maitai na khudek piba cherol amana khangalakli ana aye ki lamda angamba thakta miyam gi damak doctor ama oina honagadabani haina Manipur University ki Vice Chancellor Professor N Lokendra na phongdokre wafo masing asi Jenims ki lisingani kunnipan kunmapan gi MBBS amadi VDS tamliba mahairoi singi graduation ceremony gi thoram da phongdokkibani Jenims na sinduna main auditorium da pangthokpa graduation ceremony gi thoram aduda saruk yakhiba BC Professor N Lokendra na makha taraduna ngasi fawbada Jenims na MBBS doctor chanipan dental gi chamugo humfumathoi amadi PG gi oina doctor chanirom puthokpa ngambasi thagatningai ni masida natana scientific journal kaya puthokpa da natana seminar workshop kaya pangthokpa ngambasi medical science da achawbo khudol amatambani hauji medical health ki ahenba mityeng thamduna yamna advance oire anoba technology kaya hapchile ngasi gi medical care da ahenba mityeng thamduna afaba makhagi layeng pathap ama pinaba hotnari medical profession da changliba ngasi gi doctor oiragadaba mahairoi singna miyoibagi seba ningthina toba haibasina mangda thamgadabani khenaba haiba thamnoidabani mai paklaba mahairoi singi dabak yaifa paujal bijari haina phongdoki graduation ceremony gi thoram aduda mai paklaba MBBS mahairoi chama amadi VDS ki mahairoi yangkhaina certificate sing khusinaki loinana din Professor Dr. Supriya Laifangpamna luchingduna wasak launaki Jenims ki Director Professor Dr. L. Deven Medical Superintendent Professor K.S. Lokeswar Dental College ki Principal Professor Nidraj D. Hajedina Din Professor Dr. Supriya Laifangpam busu thoram aduda saruk yaki thoram aduda saruk yakiba Jenims ki Director Professor Dr. L. Devena haikibada Medical Education Unit na Jenims ta hangdokhiba asi North East ta ahanbani haiba yai mahang na ahanba term gi director oina puba matamda singnaba amaga loinana thabak kaya tawki haukiba pung kunmari asida Manipur da pamdaba thokdok thoktanaba security force na ching amasung tamda thiba humagi thabak chathakre
Security Force na ching amasung tamda thiba humbagi thabak chathabada Kangpokpi District ki Nakujang Village Hill Range tagi magazine yauna carbine machine gun ama magazine yauba 9mm pistol ani HE 36 hand grenade ani gram chonga muk lumba IED ama amadi ammunition tara fagat pangamkhre hairi Imphal West District ki Sangai Thelda magazine ahang bagaloinena CMG ama magazine ahang bagaloinena 9mm pistol ama HE 36 grenade mari 51mm mortar illumination shell ani 2-inch mortar shell ama live ammunition humfu Vaufeng radio set ani fagat pangamkhre hairi National Highway 2 da lamdam masigi tangai fadaba nongmada sizinnadraba yadraba potlam puba gari humfudra mathoi hairiba lambi asida pusilaki hairi makha tana lambi asida tangai fadaba thodok sing thoktanaba potlam puba gari singna khudong chanabagi damak cheksin thorang kaya lokhatkhi hairi thodok thoktanaba punna checkpoint chamaga kunmapan da Jingnaba sing check tawada jingnaba chingama sung tamdagi chamaga yankai taruk faduna wahong pahong chathaki hairi Yelahong mimi kap thokpa numit thoramga mari lenena wakat mifam ningthaukhongda leiba Mangol Nganbi College ta hangba relief camp gi inmates singna ningthaukhong kaithel da chathakre Manipur da tholiba irang asi chahi ama farakpaga iroinana irang asi da thawaina pontha phikraba athauba thaubi singbo ikai khumnaba utpaga loinana famkiba wakat mifam aduda saruk yakhibi Chuchanpur Saikotegi haujikna relief camp ta leiribi nupi amana phongdokhibada irang loisinbiu tangdu leitaba hanjilakle hairibasi matau karamnano sidana bakhara pijaraga thamba asi yamna pendi haina phongdokhi Laifam Kuno Makhalaikai upon Manupi Lukna Sinduna Ngarang Numidang May Humdagi Horakiba Irang Namaram Oiduna Lake Hidraba Atoba Singima Famda Ikai Kumnabu Utuna Awava Fondo Cray Lub Asigi Sanglenda Pangtokiba Awava Fondo Pagi Toram Aduda Nupi Luki member Sing Saruk Yakibagaloinana Minute Ani 2 minute left na Awava Fondoki Yelhomi Mikap Topa Numit Haina Pangtopa Toram Aduda Lub Asigi Vice President Kongbal Tabum Itona Haikibada May Humdagi Horakiba Irang Asida Laikidraba Atoba Singi Mafamda Loop Asina Ikai Kumnabu Uchabani Laivak Tiba Togdok Aduna Aikoida Mikap Amatok Hale Chin Kuki Narco Terrorist Sing Asibu Maru Fangna Mutatuna Makoibu Ajoba Para Amatambiresi Tokli Beirang Asi Atubada Loisinanaba State Amadi Central Lengak Na Honabiu Amadi Waroisil Pubida Uhaina Fongdoki Kuki Terrorist Sina Akoi Bumikap Thole, Hakitrabaki Kuki terrorist in Jia, Maru Panga Muntalaga Lebaki, de Tanto Piraga, India Gomena, Manipur Gomena, Tijan Viraga, Mayamje, Tasan Kundan Viraga, Mayamje, on the Nisik Counter, Hazana Chendi Sabiduna Muibo, on the Akoji Levas and Marata, Inam the Pama, which are Hidana, Amuka the India Gomenga, Manipur Gomanga, Amuka the Yankan Biduna, Waris and Pusan Biro, Amuka the Nuaragi, Hujimatamida, Lady Valeta, Balada, Mayamzina. Ngao duna chena dana tawriba mayam je laita laida mayam jing awana tariba mayam jing jam ta dia phaba wojarage haidana lairiba Manipur government bu pai bidiba minister da haijari am ta di nungai yai phana lagai khuni mak jam ta di nungai yai phana lega ji haidana haijari ye Nakal Amaromda Imphal West ki Patsoi Kendrogi Manung Chanba Lograkpa Mayai Laikai Desu Ima Singna May Humdagi Horakiba Irang Namaram Oiduna Lake Hidraba Thoba Singi Mafamda Ikai Kumnaba Utuna Awava Fongdokre Chahi Ama Farak Laba Irang Asida Lake Hidraba Athoba Singi Mafamda Chuchanpur Medical College Student Union Sinduna Ngarang Janims Campus Ta Kendal Gatuna Awava Fongdok Pagaloinana Ikai Kumnakre Janims te attest tawduna leiriba Chuchanpur Medical College ki Student Union Sinduna Pangthokpa Candle lighting aduda Maherui Singna Candle Kat Pagaloinana Awava Su Fongdoki Loinana Athubada Irang Asibu Losin Binabasu Thoniki Indian Red Cross Society Manipur State Branch amadi Enhanced Manipur Changangai Makhalaikai ga punna khutsamnaduna Janims the World Red Cross Day 2024 ga marilenena thabum ama chukna chathagadoriba thoram gi saruk ama oina ngasi voluntary blood donation gi thoram ama pangthokre Blood donation gi thoram asida punna donor tarani thoina ngasi gi thoram asida EPK
ꯊꯥꯕꯨꯝ ꯑꯃ ꯆꯨꯝꯅ ꯆꯠꯊꯒꯗꯕ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯦ 3ꯇ ꯔꯤꯝꯁꯇ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯃꯦ 5ꯗ ꯂꯤꯗꯔꯁ ꯃꯤꯠ ꯂꯝꯗꯝꯁꯤꯒꯤ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯔꯝ ꯑꯃꯁꯨ Indian Red Cross Society Manipur State Branch Office MG Avenue Thangal Bazaar Imphal ꯄꯥꯡꯊꯣꯛꯀꯅꯤ ꯊꯥꯕꯨꯝ ꯑꯃ ꯆꯠꯊꯒꯗꯕ ꯊꯧꯔꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦ 9, 2023 World Red Cross Day 2024 नुमित Honorable Governor IRCS State Branch की President सु ओइरिबना सरुक याबिदुना लोइसिन थौरम ऑफिस असिमक्तुदा पांगथोकनी लोइनना थाबुम अमा चथरकलिबा कॉम्पिटिशन सिंगी थौरमदा मकोक मथंग ताख्रबसिंगदा Honorable Governor ना मना मथुम सिंगसु येंथोकनी हाइरे हौकिबा लिसिंगनी कुलुमदोय मेगे अहुमदगी हौरकिबा कुकी नार्को टेररिस्ट एग्रेशन ना मरम ओइरगा मणिपुरदा थोकलिबा लान असि चाही अमा फारकपगा मरी लेनना लानफमदा लैखिद्रबा अथौबसिंगी मफमदा ngarang 2 Strokes Motorcycle Club Manipurgi yamlaba membersingda Kangna Gate mamangda अथौबसिंगी फोटोदा कैंडल अमदी हेकलेका तमदुना अथौबसिंगबो इकाई खुमनबो उतख्रे Jalairong United Front की Political Movement दा अचौबा थौदांग लौबिरंबा Political Officer Gwangkam Panmai Allies Akam Asalu Region की Former Regional 10 की Officer ओइबिरंबा लैखिदबदा ngarang हौकिबा मेगी तारीख 3 दा Jalairong United Front ना थमोय सोंगना नुंगाइतबा अमदी अवाबा फोंदोख्रे ओइथोकपा याबा लायेंग पथाप कया चथदुना होनरबसु अकामना मागी मतम हाइबदु लाक्तुना ईश्वरगी खुयादा तानख्रबसु लेहौरिबा इमुंग मनुंगी अवाबदा ZUF ना सरुक यारी हाइना फोंदोरकली लैखिद्रबगी थवाइना इंगनिजिकना मपुगी लेकोलदा पोथाननबा अमदी ZUF की दमक महाकना पांगथोकपिरंबा थवाइसिंग अदुबु निंगसिंगदुना इकाई खुमनबसु उच्चरी हाइना ZUF की माइकैदगी थमलकली District Family Services amasung DHS Thawalga ngasi World Vasectomy Front Night CMO Office की Conference Hall दा पांगथोकरे Dr. Tomcha Khuman Director Family Services Manipur Dr. Wainokul Chief Medical Officer amadi Dr. Kumukcham Trustee na Chief Guest President amadi Guest of Honor oina saruk yakhi loinana District Family Welfare Office Thobal Wang Matawada leiba asigi Nauna Ribonet Toba Office की ribbon cutting ceremony Dr. Tomcha Khuman Director Family Service Manipur Dr. Wainokul CMO Thobal amadi Dr. Kumukcham Trustee District Family Welfare Officer na saruk yaduna ribbon kake New Delhi की पंचकुआन रोड तलैबा उत्तर रेलवे मजदूर यूनियन की मीटिंग हॉल दा डॉक्टर डी दंदीप रेड्डी ना चेयर लौदुना चहुमगा हुंफुद्रा हुंदोरक सुबा वर्किंग कमिटी मिफम अमसुंग चाही हुंफुद्रा तरेत सुबा मपोक नुमित इंडियन नेशनल ट्रेड यूनियन कांग्रेस की ओइबा वर्किंग कमिटी की मपोक कुमन पांगथोकरे मिफम असिदा मणिपुर INTUC की प्रेसिडेंट युमनाम रणा प्रतापसु सरुक याखी ngasi laukiba warip singdi hauzik jathariba parliament ki mifam asida congress party da indian territory singda lakpa pungnamaki oina yanabu oiki mifam asi yamna matang chaba working committee amadi mapok kumon pangthokpa oiki Thawbal amasung Kakjing district apun baluk na sinduna tongan baluk kayaga khuchamnaduna Manipuri Solidarity Day pangthokre Haukiba May 2016 Manipurda Kuki Narco Terrorist Singna Khanghaudana Maitai Community Singda Atamnana Landarakpana Maram Oiraga Mioi Lising Kayagi Mayum Makai Mai Thadok Piduna Lanjinahan Kiba Mioi Kayana Tamthina Hatok Pikiba Nupi Angang Kaya Amabu Ijat Manghan Batanatana Tamthina Hatok Pikiba Mioi Kaya Amabuna Soinaibu Punsi Ohelakiba Ngasiga Thana Numit Chahongo Hungfu Mangani Surakle Chahi ama fazilaklaba fawada lan asina maram oiraga iramdam asida tangdu leitana hingjaba ngamlaktraba punsi mahing asi ngasi haiba numit asida amuk ningsing baga loinana matungda amuk hana thoktanaba oirasanu haina numidangi matamda maru oiba lambi singda candle katuna isorgi mafamda thawni jabaga loinana Thawbal amasung Kakjing district apun balupna sinduna tongan balup kayaga khutsamnaduna Manipuri Solidarity Day pangthoki Amaromda ngasigi numit asibu malemgi mafam kayada leiriba maitai singna mana leiriba country singda chap manaba thoram ama oina global solidarity haina mingthonduna observe tawbaga loinana
भारत की कोनुंग दिल्ली दसु ngasi global solidarity haina observe toribani loinana tagdal gi su miyoi ahum saruk yakibani hairi ngasi Jiriwam ki kadam talada leba 39 Assam Rifles ki camta Jiriwam Peace Committee ki chahi ama mapung farakpagi ahanba mifam Jiriwam Peace Committee ki chairperson Tehemang Panmaina chair lawduna pangthokre ngasi gi mifam atuda Jiriwam da leba community singi luchingbi singna saruk yaki loinana CSO communities member 39 Assam Rifles 87 CRPF Jiriwam amadi Tamenglong police ki makok thongbo officer sing yauna pangthokiba mifam atuda Jiriwam district asida achoba ihong natraga irang thoktana yamna santi oina ngasi fawa leiba asida khundariba furup community singi achoba khudolni haibaga loinana ngasi gi mifamna April ki tang 13 ta National Highway 37 gi Kamai gi Tolen khunda OCL ki tanker sing attack tawkiba April 13 da khulai paiba singna Sejang Mongbungda miyoi amabu fajiluba Megi tang anida Uchatholda mi leinadaba civilian property sing mai tharamba Megi tang anida ahingda Faitol manakta leiba Lengang pokpida Manipur police ta bom langjilangba thodok sing mifam asina condemn tawki Matungda district asida mipum khuding mangna chathok sasinda apanba pidaba kanagumba matana bunker sadaba license paidaba nongmai pairadi logi matung ina cherak piba license paiba nongmai phongna miya mangda pudaba National Highway 37 da driver singda aki akhang pidaba maram chadana miyamda irang thoknanaba press note na chingba phongdaba haiba wafang kaya singsu ngasigi mifamda mod amato oina warep longnaduna yanaki National Livestock Mission ki miryang makhada Joint Direction District Veterinary Office Thobal Kakching District Mission Management Unit DMMU amadi Manipur State Rural Livelihood Mission nas khusam naraga sinduna numit humni chupna chathagadaba farmer training program ama ngasidagi wangkhem huidrom laikai da laiba pauna holda hodokre Poultry Management Scientific Rearing of Pig and Livestock Insurance haiba hiramda pangthokpa training hogdokpagi thoramda wangkhem GP gi Pradhan Asem Modhu Chandra Singhna athoiba mithungnen Regional College ki retired professor Laisram Bijoy Kumar Khumana thoram mapu wangkhem GP gi ward member wangkhem Pratap Singh amadi DMMU Thawal District Mission Manager Raj Kumari Nikitana akhanaba mithungnen sing oina saruk yaki District Veterinary Office Thawal gi Joint Director Dr. P. Bojendra Singhna thoram gi nungi warol pibada farmer singna sa san loibada laichetna natraga karigumba amana maram oiraga manglagadra haina waba ninghanaba kaya thengnei maram asina farmer singda insurance na piriba khudong chaba sing asi mamutana khanganduna wakhal nungaina isagi thodang pangthoktuna farmer singbu chawkhat maikaida punanaba training program asi pangthokpani Bharat amadi Manipur lengakna farmer singda piriba khudong chaba longminaduna chawkhatpa chinjak tamipan tangdaba iramdam ama ohelasi haiki Manipur gi akoibagi fibam kanabagi wakhalonda ngasi Tandan School Sinam gi piklaba mahairoi singna Sinam Upper Primary School Sinam gi akoibada upal kaya thakre Tandal Charitable Trust ki mityeng makhada chalairiba Tandan School gi oja anina luchingduna pangthokiba upal thabagi thoram aduda school asigi oja Furit Sabam Vidyarani na phongdokkibada aikhoi mioibaga upal wapal singa kaidongnungda thadoknaba yaroi Upal sing asi leiramdrabadi uchek waya kaya asisu hingduna leiramba ngamloi pikliba icha sing inaw sing asida miyoibana aikhoigi environment ka tana thanaba yadraba mari ama leinari haiba paujel asi sandoknaba amadi akoibagi fibam kannanaba thamnamba wakhalonda upal thabagi thoram asi pangthokpani haiki Electric na chingbadagi makhut animak lengbo otpa ngamkhidraba inaw chada mateng pangkhre Canbag Industry ki proprietor Longjam Kennedy amadi mahaki loinabi Longjam Rinana Salungfam Maning Lekai da leiba Naurem Madhavi gi machanupa inaw chagi ina kuplaba yuraban nong yuraba yumbu tinna kupikhre loinana awatpa kayasu mateng pangkhre hairi panba yabadi inaw cha electric na chingbadagi matam sangna lengbo otpa ngamdabada natana layeng faiduna leirakhibani hairi Mami TV na chatubagi paudam ama lobirasi
ꯇꯥꯡꯅ ꯐꯪꯖꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯐꯪꯅꯕ ꯍꯣꯠꯅꯕꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯕ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯁꯂꯨꯡꯐꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯥꯎꯔꯦꯝ ꯃꯙꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯆꯥ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯕꯇ ꯅꯠꯇꯅ ꯂꯥꯏꯌꯤꯡ ꯐꯥꯏꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤ꯫ ꯏꯅꯥꯎꯆꯥꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟꯅ ꯆꯂꯥꯏꯖꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇ꯭ꯔꯤ ꯍꯥꯏꯕꯗꯨꯈꯛ ꯃꯉꯥꯏꯔꯦ꯫ ꯅꯣꯡꯖꯨ ꯊꯥꯅ ꯂꯥꯛꯄꯗ ꯏꯅ ꯀꯨꯞꯂꯕ ꯅꯣꯡ ꯌꯨꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯊꯥꯡꯃꯩꯕꯟ ꯃꯤꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯦꯟꯕꯦꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯂꯣꯡꯖꯝ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯣꯡꯖꯝ ꯔꯤꯅꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯇꯤꯟꯅ ꯀꯨꯞꯄꯤꯈ꯭ꯔꯦ, ꯂꯣꯏꯅꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡꯅ ꯑꯋꯥꯕ ꯅꯪꯂꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯃꯗꯤ ꯏꯅꯥꯎꯆꯥꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯃꯁꯨꯡ ꯑꯊꯧꯕꯤꯁꯤꯡꯗ ꯇꯦꯟꯁꯤꯟ ꯔꯣꯗ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯈꯦꯋꯥ ꯕꯖꯥꯔꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯃꯨꯁꯨ 2022-23 ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦ ꯚꯤꯛꯇꯤꯝ ꯑꯣꯐ ꯆꯤꯟ ꯀꯨꯀꯤ ꯁꯦꯄꯔꯦꯇꯤꯁ ꯑꯦꯟ ꯏꯟꯗꯤꯌꯥꯁ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯀꯥꯜꯀꯨꯂꯦꯁꯟ ꯍꯥꯏꯕ ꯊꯤꯝꯗ ꯂꯥꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯚꯤꯛꯇꯤꯝꯁ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯁꯥꯏꯂꯦꯟ ꯁꯣꯂꯤꯗꯦꯇꯔꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯒꯦꯗꯔꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯗꯥꯎꯟ ꯗꯥꯎꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ, ꯋꯤ ꯋꯥꯟ ꯖꯁꯇꯤꯁ, ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯅꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯗꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯤꯅꯠ ꯑꯃꯇꯪ ꯃꯌꯥꯝ ꯂꯧꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗꯔꯤꯇꯤ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 19ꯂꯛ ꯁꯨꯕ ꯁꯦꯅꯤꯌꯔ ꯋꯨꯃꯦꯟ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯐꯣꯔ ꯔꯥꯖꯃꯥꯇꯥ ꯖꯤꯖꯕꯥꯏ ꯇ꯭ꯔꯣꯐꯤꯒꯤ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯕꯤꯒꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯖꯔꯈꯟꯒꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯃꯅꯤꯄꯨꯔꯅ ꯂꯥꯛꯆꯅ ꯖꯔꯈꯟꯕꯨ ꯊꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯇꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯆꯅ ꯁꯥꯟꯅꯕ ꯉꯝꯈꯤ꯫ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯆꯅ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯦꯆ ꯑꯗꯨꯒꯤ 19 ꯑꯃꯁꯨꯡ 95 ꯁꯨꯕ ꯃꯤꯅꯠꯇ ꯅꯣꯡꯃꯩꯀꯥꯞꯄꯝ ꯁꯤꯕꯥꯅꯤꯅ ꯄꯥꯟꯖꯤꯜ 2, 53 ꯁꯨꯕ ꯃꯤꯅꯠ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯍꯥꯜꯐꯀꯤ ꯏꯟꯖꯨꯔꯤ ꯇꯥꯏꯝꯗ ꯗꯥꯡꯃꯩ ꯒ꯭ꯔꯦꯁꯅ 2 ꯑꯗꯨꯒ ꯑꯁꯤꯝ ꯔꯣꯖꯥꯅ ꯑꯍꯥꯟꯕ ꯍꯥꯜꯐꯀꯤ ꯏꯟꯖꯨꯔꯤ ꯇꯥꯏꯝꯗ ꯄꯥꯟꯖꯤꯜ 1 ꯆꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯔꯈꯟꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯍꯥꯜꯐ ꯂꯣꯏꯕ ꯐꯥꯎꯕꯗ ꯄꯥꯟꯖꯤꯜ ꯑꯃꯠꯇ ꯆꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯍꯥꯜꯐ ꯂꯣꯏꯕ ꯐꯥꯎꯕꯗ ꯄꯥꯟꯖꯤꯜ 5-0ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯂꯩꯈꯤ꯫ ꯑꯅꯤꯁꯨꯕ ꯍꯥꯜꯐ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯖꯔꯈꯜꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯄꯥꯟꯖꯜ ꯑꯗꯨꯕꯨ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯋꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯟꯖꯤꯜ ꯆꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯥꯃꯩꯔꯥꯛꯄꯝ ꯑꯦꯔꯤꯅꯥꯅ 63 ꯁꯨꯕ ꯃꯤꯅꯠꯇ ꯑꯗꯨꯒ ꯍꯩꯒ꯭ꯔꯨꯖꯝ ꯗꯌꯥꯅ 34 ꯁꯨꯕ ꯃꯤꯅꯠꯇ ꯃꯈꯥ ꯇꯥꯅ ꯄꯥꯟꯖꯜ ꯑꯃꯃꯝ ꯆꯟꯕ ꯉꯝꯈꯤ꯫ ꯃꯦꯆ ꯂꯣꯏꯕ ꯐꯥꯎꯕꯗ ꯖꯔꯈꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯟꯖꯤꯜ ꯑꯃꯠꯇ ꯍꯟꯗꯣꯛꯄ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯆ ꯑꯗꯨ ꯃꯅꯤꯄꯨꯔꯅ ꯄꯥꯟꯖꯤꯜ 7-0ꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯏ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯑꯁꯥꯝꯗ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯐꯦꯁ ꯑꯣꯏꯅ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 9 ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 8ꯇ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯐꯦꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯁꯤꯗ AIUDF ꯆꯤꯐ ꯌꯥꯎꯅ ꯍꯧꯖꯤꯛ ꯙꯨꯕ꯭ꯔꯤꯒꯤ MP ꯑꯣꯏꯔꯤꯕ ꯕꯗ꯭ꯔꯨꯗꯤꯟ ꯑꯖꯃꯜ ꯌꯥꯎꯅ ꯀꯦꯟꯗꯤꯗꯦꯠ 9 ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯇ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜꯒꯤ ꯑꯦꯐꯤꯗꯦꯚꯤꯠꯇ ꯌꯥꯎꯔꯤ꯫
Criminal case senariba mirepsing adudi ruling NDA partner da yauriba Asom Gana Prasad MLA Fani Bhusan Chaudhary amadi United People's Party Liberal gi Jayanta Busumantari amadi Independent Mirep ahum yauri hairi Makhoi sing adugi manungda Asom Jana Morcha amadi Ikam Sanatam Varat Dalgi oinadi case pending oina lairibani hairi Dubri constituency gi oina candidate Mari Barpeta constituency gi oina ani Guwahati gi oina Kokrajar dagi candidate punna nipan asi criminal case ta chenari Makhoi singi marakta Dubri constituency dagi Asmal asi Lok Sabha election mari rak mikhal thengna khre adubu mahaki mathakta criminal case ani leiribasi ngasi fawada state government na action amata mahaki mathakta lokhat palai tre hairi khwaidagi criminal case masing yambana Barpeta constituency dagi independent mirep Dulu Ahamana oire mahaki mathakta huran chithi amadi nupi angangda karan tabagi case taramanga panduna leire hairi Akan banolai nusina Brazil da miyoi kunmapan sire humfu hena thiva khangdre hairi South America da akan banong leptana churakhibana continent asigi nongpokta leiriba Brazil gi kha thangba sarukta leiba Rio Grande Sul State da miyoi kunmapan sikre humfu henbana thiva khangdana leire haina agency ki pau amana phongdorakli Brazil gi president Luis Inacio Lula da Silva na state asida Jatuna awa ana taraba miyoi amada local authority singna unaduna kari thorang paikhatpa yabagi haibagi matangda khananai khre hairi Brazil gi state civil defense agency na phongdorakpa matung ina state asida akan banongzu amadi ising ichang na maram oiraga thaknanaba ising amadi electricity ki awa ana taraba miyamda mateng yauhanba ngamdabadagi kham thengna awaba mayoknare matam kuina electric yauhanba ngamdabana state asigi kachin koya da leiriba awaba taraba miyoi singa pau fauna busu ngamdre haujik fawbuda miyoi lising tara hena mayum thadoklaga magi safagadaba mafam singda leiri haina agency na fangba data gi matung ina pinari hairi haukiba ningthaukaba numitagi hauna churakhiba nong na maram oiraga state asigi mafam ayamba sing thumjin khre hairi Brazil tabada miyoi ahum sire amadi miyoi taret na asok apan nangkhre ngarang chawrangna ayuki pung 10 rom taba matam adwaida Rangma Tai City gi Tabalchari Saras Matila Sileti Paragi area da leiba Kaptai kauba pat amada nga faduna leiringai Nazir Ahmed kauba chahi yangkhai suraba miyoi ama Brazil tabadagi Rangala Sadar General Hospital da laikatnana pukhatpada Dr. Singna mahak sire hairakre Rupkari Union gi Baradam kauba khungang amadasu Baharajan kauba chahi yangkhai taret surabi nupi amasu labukta sansen bachalubada Brazil tasilakpadagi leikhidre atopa amadana Sajek Union gi Longtian ga lonabada Tonibala Tripuram kauba chahi kuntra taret surabi nupi amasu Brazil tasinduna ka hena sokpadagi leikhidre hairi loinana mafam adumaktada leiba Swapan Chakma Sok kauba dukan amada Brazil tasinbadagi miyoi taret amasu asok apan nangki soklaba miyoi sing adudi Tarun Chakma chahi 95 Trini Chakma chahi 53 Ravindranath Chakma chahi humfunithoi Susam Lan Chakma chahi 94 Asef Mani Chakma chahi 53 Pathar Chakma chahi 52 amadi Amar Jyoti Chakma chahi 95 ni hairi hauzik makhoi sing asi Bagai Chari Health Complex ta kanalai katnari hairi Sudan da leiba Red Cross da landa kiba adubu friends na yaning da phongdorakli Sudan da Sudanese Army amadi paramilitary rapid support process anigi marakta chahi ama helaba fawada thokliba lana maram oiduna lamdam adu amang ata ka hena thokle hairi haukiba sagol se numita Sudan gi International Committee of Red Cross conveda sathina amang ata thokpa hingsa gi thodok amada South Darfur da khulai paiba ICRC na Humanitarian mission amadagi halakba driver ani kaptuna hatkiba amadi staff ahum asok apan nanghankiba adubu France na akan mamongda yaning da phongdorakli France Foreign Ministry spokesperson Christopher Lemonian na thoklakpa haikibada lan asida mari lenaba party khudimak kauduna international humanitarian law gi chatnabi matung ina humanitarian health staff singbu mapung fawa guarantee piduna khudong thibadagi kanana bawa famsu thamkhre haire Sudanese Army da General Abdel Fattah al-Burhan na luchingba amadi paramilitary rapid support forces ki deputy Mohammed Hadam Daglona luchingba team ani ki marakta thokliba lan asida maram oiraga Sudan da amangata kaya thokli lan asida miyoi lising tara henba thawai katkre amadi miyoi million tara henbadana namduna mayum thadok hanbadagi United Nations na
largest displacement crisis in the world कौखरे हाइरे PM Modi na Muslim की reservation लौथोकनी हाइख्रबसु TDP की चीफ ना चादा मरी reservation थमखीगनी हाइरी इंडिया के प्राइम मिनिस्टर नरेंद्र मोदी ना लोकसभा मिखल की रैली कयादा मुस्लिम कांगलुप की रिजर्वेशन थमलरoi हाइना लाउथोख्रबसु बीजेपी का कुसमनना चटलिबा आंध्र प्रदेश की तेलुगु देशम पार्टी TDP की नेशनल प्रेसिडेंट एन चंद्रबाबू नायडू ना मुस्लिम कांगलुप की दमक चादा मरी थमदुना लाखिबा असि अदुमक लैखिगनी हाइना फोंदोख्रे नायडू की वाफम असि आंध्र प्रदेश की गंतर कंस्टिट्युएंसी दा पांगथोपा इलेक्शन रैली अमदा फोंदोखिबनी हौजिक आंध्र प्रदेश दा TDP ना लुचिंबा बीजेपी की ट्राइपेलेट एलायंस सेमलगा बीजेपी ना फोंदोखिबा वाफम की मायोक्ता लेदुना ngasi reservation lehenkhigani hairakiba asi angakpa ama oina thokre hairi reservation ki issue asi lebak asida achoba topic ama oina political party khudimangna lok sabha election asida puthok tuna ngangnari PM Modi na Telangana da pangthokpa election rally amada mahakna hingningai makhai Muslim kanglupta reservation fangalaroi Muslim kanglupta chadamari reservation kota piramba adu scheduled caste scheduled tribe amadi backward community singda oina fangalagani haina phongdokpa leikre PM Modi na फोंदोखिबा वाफम असि मायोक्ता नायडू ना आंध्र प्रदेश दा TDP दा लेंगाक पाइबा ngamlaklabadi Muslim kanglupta chada mari reservation fanghaliba asi adumak makha tana chathakigani haikibani TDP na luchingba Chandrababu Naidu na mahaki party ka BJP ka alliance semlaba matung Andhra Pradesh da lairiba Muslim kanglup ki yaifanaba thabak thoram kaya paikhatuna lakhi ngasi su mahangna Andhra Pradesh ki Muslim community ki damak lep di haiki Naidu ki wafam asina TDP na luchingba kaya gi marakta BJP dagi kari karamba pakum lakadagi haibagi mai ngakpigani lakadagi haibagi mi paiba poknare haire aroibada maroiba pausing among hana pizari ILPS border fencing na maitai kanba ngamloi maitai bu kanana ba amata ngairaba pambai di ST ni haina segmaizing da khongjang jangsin kre ana ayaki lamda angamba thakta miyam gi damak doctor ama oina honagadabani haina Manipur University ki vice chancellor professor N Lokendra na phongdokre amadi security force na ching amasung tamda thibo humbagi thabak chathabada kangpokpi amadi Imphal West district tagi khuchu kulai kaya fagat pangamkre ngasi gi oinadi Mami TV na sandok chaba Manipuri pau matang asida lusinjari mayambo mukahna kurumjari Thoram Malem Taibang Panda Koi Kwai Irakta Lebiramba Nungsi Jaraba Amarjit Timai Jamna Taibang Jingjel Loiraduna Akoi Kwai Punamak Putadok Lamlaga How Kibachisha Tang Kungataret Tamari Ing Soklik Singani Kungamari Kumja Sajibuki Taragani Pani Pan Batang Zenamitta Taibang Jingjel Loiraduna Taibang Mapugi Lekol the Lairang Lainam Uinatin Kre Lakli Bachisha Tang Ama Tamanga ing sokli singani kungamari kumja sajibuki kungani thoini panba yumsa kaisanamitta mangani lehun tamjaraga chechat tang taret tamanga ing sokli singani kungamari kumja sajibuki kungamapani panba laipak poponamitta lana thoram thokli namit asida ngamjaba herang lerang kradang laikhidrabagi yaibirenna mapugi lekolda ingna singna tilunabagi damak mapugi mingkhairon chonjaduna katchagadawri thoram asida Laigi masak oiraba oiribi ahal laman ima iben marup mapang amadi ise inem singna matam sana lengbirak-tuna mapugi mingkhairon tabiranaba sina leirang lehut sinduna paujen jari jina leirang lehut sinduna paujen chatchabagi ayo aran kibik ngakpigani thoburen thimaijam ranjit apokpa thimaijam ongbi bala apokpi nongmai themningon
ꯊꯤꯡꯕꯥꯏꯖꯝ ꯑꯣꯡꯕꯤ ꯁꯨꯕꯤꯇꯥ ꯂꯣꯏꯅꯕꯤ ꯅꯣꯂꯨꯛꯆꯕ ꯑꯩꯒꯤ ꯏꯆꯥꯒ ꯇꯤꯟꯅꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯏꯆꯥꯒ ꯂꯣꯏꯅꯔꯝꯕ ꯃꯔꯨꯞ ꯃꯄꯤꯖꯥ ꯄꯨꯝꯅꯃꯛꯄꯨ ꯏꯆꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯔꯅꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ